ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯣꯔꯗꯥꯛ ꯏꯆꯤꯟꯒꯤ ꯈꯣꯡꯅꯥꯡ ꯑꯃꯁꯨꯡ ꯇꯦꯔꯥ ꯄꯥꯝꯕꯤꯒꯤ ꯍꯧꯔꯛꯐꯝ ꯍꯥꯏꯕ ꯋꯥꯔꯤ ꯄꯔꯤꯡꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯣꯛꯈꯥ ꯍꯥꯎꯈꯥ ꯅꯤꯡꯊꯧ ꯌꯦꯟꯋꯥꯏꯕꯒꯤ ꯃꯆꯥꯅꯨꯄꯤ ꯋꯥꯟꯗꯪꯅꯨꯒ ꯏꯊꯥꯏ ꯀꯩꯔꯦꯝꯕꯒꯤ ꯃꯆꯥꯅꯨꯄꯤ ꯂꯥꯏꯒꯂꯦꯝꯕꯤ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯆꯥꯟꯅꯕꯤ ꯃꯃꯥꯟꯅꯕꯤꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯆꯥꯟꯅꯅ ꯅꯨꯡꯁꯤꯅꯅ ꯇꯤꯟꯅꯕꯤꯅꯤ꯫ ꯃꯄꯥ ꯑꯅꯤꯁꯨ ꯌꯥꯝꯅ ꯆꯥꯟꯅꯕ ꯃꯔꯨꯞꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯆꯥꯟꯅꯅ ꯅꯨꯡꯁꯤꯅꯅ ꯇꯤꯟꯅꯖꯕꯤꯅꯤ꯫ ꯃꯄꯥ ꯑꯅꯤꯁꯨ ꯌꯥꯝꯅ ꯆꯥꯟꯅꯕ ꯃꯔꯨꯞꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯊꯣꯠ ꯀꯥꯔꯛꯂꯕꯤ ꯃꯁꯛ ꯃꯇꯧꯁꯨ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯅ ꯁꯩꯑꯣꯟꯕꯤ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯐꯖꯕ ꯅꯤꯡꯊꯤꯕꯗꯤ ꯊꯣꯏꯅ ꯁꯤꯡꯊꯥꯔꯨꯗ꯭ꯔꯕꯁꯨ ꯑꯇꯥꯕꯁꯤꯡꯅ ꯍꯦꯟꯅ ꯈꯪꯕꯤꯔꯒꯅꯤ꯫ ꯏꯕꯦꯝꯃ ꯋꯥꯡꯗꯪꯅꯨ ꯑꯁꯤ ꯃꯥꯊꯤꯡ ꯂꯩꯔꯦꯟ ꯄꯥꯈꯪꯕꯅ ꯃꯤꯒꯤ ꯂꯥꯡꯑꯣꯟ ꯇꯧꯗꯨꯅ ꯈꯨꯡꯒꯪꯗ ꯆꯠꯇꯨꯅ ꯂꯩꯕꯥꯛ ꯁꯦꯝꯕ ꯂꯥꯛꯄꯗ ꯏꯕꯦꯝꯃꯒ ꯊꯦꯡꯅꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯦꯛ ꯎꯅꯕꯒ ꯃꯀꯣꯛꯇꯒꯤ ꯃꯈꯣꯡ ꯐꯥꯎꯕ ꯇꯨ ꯆꯨꯡꯅꯈꯤ꯫ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯅꯗꯨꯅ ꯂꯩꯈꯤ꯫ ꯄꯥꯈꯪꯕꯅ ꯈꯜꯂꯤ, ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯑꯁꯨꯛ ꯐꯖꯕ ꯅꯨꯄꯤ ꯑꯃꯨꯛꯇꯁꯨ ꯊꯦꯡꯅꯗ꯭ꯔꯤ꯫ ꯑꯗꯨꯒ ꯋꯥꯡꯗꯪꯅꯨ ꯀꯧꯕꯤ ꯏꯕꯦꯝꯃꯅꯁꯨ ꯄꯥꯈꯪꯕꯕꯨ ꯎꯖꯔꯨꯕꯗꯒꯤ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯂꯥꯏ ꯑꯗꯨꯅ ꯏꯕꯦꯝꯃꯒꯤ ꯊꯃꯣꯏꯗ ꯆꯪꯗꯨꯅ ꯅꯨꯡꯁꯤ ꯇꯤꯟꯅ ꯆꯤꯛꯇꯨꯅ ꯂꯥꯌꯦꯡꯕ ꯉꯝꯂꯔꯣꯏꯗꯕ ꯂꯥꯏꯅꯥꯅ ꯅꯥꯗꯨꯅ ꯁꯤꯔꯒꯗꯧꯕ ꯃꯤꯒꯨꯝ ꯂꯩꯈꯤ꯫ ꯃꯗꯨꯗ ꯄꯥꯈꯪꯕꯅ, ꯏꯕꯦꯝꯃ, ꯅꯍꯥꯛ ꯀꯗꯥꯏꯗꯒꯤꯅꯣ? ꯅꯤꯡꯊꯤꯕ ꯀꯣꯂꯣꯏꯅ ꯀꯔꯤ ꯀꯧꯕꯒꯦ? ꯂꯥꯏꯕꯛ ꯐꯕ ꯄꯥꯟꯊꯧ ꯀꯅꯥꯒꯤ ꯃꯃꯣꯝꯅꯣ? ꯁꯦꯡꯅ ꯀꯣꯂꯣꯏꯅ ꯄꯥꯎ ꯇꯝꯕꯤꯌꯨꯕ ꯍꯥꯏꯖꯈꯤ꯫ ꯃꯗꯨꯗ ꯋꯥꯡꯗꯪꯅꯨ ꯀꯧꯕꯤ ꯏꯕꯦꯝꯃꯅ ꯃꯥꯏꯊꯣꯡꯗꯤ ꯍꯥꯏꯒꯠꯆꯕ ꯉꯝꯗꯅ ꯃꯔꯨ ꯂꯨꯛꯊꯖꯔꯒ ꯄꯥꯎꯗꯝꯖꯔꯛꯈꯤ꯫ ꯑꯩꯍꯥꯛꯇꯤ ꯈꯨꯡꯒꯪ ꯑꯁꯤꯗꯒꯤꯅꯤ꯫ ꯑꯩꯕꯨ ꯄꯣꯛꯄ ꯄꯥꯟꯊꯧꯒꯤ ꯃꯤꯡꯂꯦꯟꯅ ꯍꯥꯎꯈꯥ ꯂꯣꯛꯈꯥ ꯅꯤꯡꯊꯧ ꯌꯦꯟꯋꯥꯏꯕꯅ ꯄꯣꯛꯆꯕꯤꯅꯤ꯫ ꯑꯗꯨꯒ ꯏꯃꯤꯡꯅ ꯋꯥꯡꯗꯪꯅꯨ ꯀꯧꯖꯩ꯫ ꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯔꯣꯛ ꯀꯧꯏ꯫ ꯄꯥꯈꯪꯕꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯏꯕꯦꯝꯃ, ꯑꯁꯦꯡꯕ ꯈꯪꯖꯕꯗ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯏꯕꯦꯝꯃꯅ ꯑꯃꯨꯛ ꯍꯥꯏꯖꯔꯛꯏ, ꯑꯩꯒꯤꯗꯤ ꯑꯁꯦꯡꯕ ꯄꯨꯝꯅꯃꯛ ꯈꯪꯕꯤꯔꯦ, ꯑꯗꯨꯕꯨ ꯏꯕꯨꯡꯉꯣꯒꯤꯗꯤ ꯑꯁꯦꯡꯕ ꯃꯐꯝ ꯑꯃꯁꯨꯡ ꯃꯤꯡꯂꯦꯟ ꯈꯪꯖꯕ ꯌꯥꯔꯣꯏꯗ꯭ꯔꯥ? ꯑꯁꯦꯡꯕ ꯌꯋꯥ ꯑꯃꯇꯪ ꯇꯥꯛꯄꯤꯌꯨ꯫ ꯃꯗꯨꯗ ꯄꯥꯈꯪꯕꯅ, ꯏꯕꯦꯝꯃ, ꯑꯩꯍꯥꯛꯇꯤ ꯃꯥꯂꯦꯝ ꯂꯩꯁꯦꯝꯕ ꯇꯨꯁꯦꯝꯕꯅꯤ꯫ ꯏꯃꯤꯡꯅ ꯄꯥꯈꯪꯕ ꯍꯥꯏꯅ ꯀꯧꯖꯩ꯫ ꯑꯩꯒꯤ ꯌꯨꯝꯗꯤ ꯃꯥꯂꯦꯝꯅ ꯑꯩꯒꯤ ꯌꯨꯝꯅꯤ ꯈꯨꯝꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯨꯡꯁꯤꯅꯕ ꯍꯧꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯦꯛꯇ ꯊꯥꯗꯣꯛꯅꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯇꯥꯔꯣꯏ ꯏꯊꯥꯏ ꯀꯩꯔꯦꯝꯕꯒꯤ ꯃꯆꯥꯅꯨꯄꯤ ꯂꯥꯏꯒꯂꯦꯝꯕꯤ ꯑꯁꯤꯁꯨ ꯃꯊꯣꯠ ꯀꯥꯔꯛꯄꯒꯤ ꯍꯧꯅꯕꯤ ꯐꯖꯕ ꯄꯨꯝꯅꯃꯛꯅ ꯃꯍꯥꯛꯀꯤ ꯁꯔꯨꯛ ꯑꯣꯏꯕꯒꯨꯝ ꯃꯒꯨꯟ ꯂꯩꯕꯤ ꯑꯣꯏꯈꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯅꯣꯡꯃ ꯂꯨꯋꯥꯡ ꯅꯤꯡꯊꯧ ꯂꯥꯟꯊꯧ ꯂꯥꯟꯖꯥꯕꯅ ꯍꯩꯔꯦꯝ ꯀꯥꯡꯍꯩꯅꯨ ꯄꯥꯟꯅꯗꯨꯅ ꯌꯥꯡꯍꯟꯕ ꯑꯃꯁꯨꯡ ꯌꯥꯡꯈꯨꯕ ꯀꯧꯕ ꯃꯆꯥ ꯅꯤꯄꯥ ꯑꯅꯤ ꯄꯣꯛꯂꯝꯃꯤ꯫ ꯃꯅꯥꯎ ꯌꯥꯡꯈꯨꯕꯕꯨ ꯑꯇꯣꯟ ꯑꯇꯥꯅꯤ ꯈꯟꯗꯨꯅ ꯃꯃꯥ ꯃꯄꯥꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯗꯨ ꯎꯔꯒ ꯃꯌꯥꯝꯕ ꯌꯥꯡꯍꯟꯕꯅ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯃꯄꯥꯅ ꯁꯤꯔꯝꯗꯥꯏꯗ ꯂꯟ ꯊꯨꯝ ꯄꯤꯕꯗ ꯅꯠꯇꯅ ꯂꯨꯋꯥꯡꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯐꯥꯎꯕ ꯃꯅꯥꯎꯗ ꯄꯤꯈꯤꯒꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯃꯅꯥꯎ ꯌꯥꯡꯈꯨꯕꯒꯤ ꯃꯥꯡꯅꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯡꯈꯨꯕꯅꯗꯤ ꯃꯌꯥꯝꯕꯕꯨ ꯌꯥꯝꯅ ꯅꯤꯡꯖꯔꯝꯃꯤ꯫ ꯃꯌꯥꯝꯕꯅ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯍꯤꯛꯇꯣꯛꯇꯦ꯫ ꯅꯣꯡꯃꯗꯤ ꯌꯥꯡꯍꯟꯕꯅ ꯌꯥꯡꯈꯨꯕ ꯃꯅꯥꯎꯕꯨ ꯃꯄꯥ ꯈꯪꯍꯟꯗꯅ ꯎꯆꯦꯛ ꯃꯔꯨꯝ ꯂꯣꯛꯂꯨꯁꯤ ꯍꯥꯏꯅ ꯂꯣꯟꯅ ꯍꯧꯔꯒ ꯑꯔꯥꯞꯄ ꯎꯃꯪ ꯑꯃꯗ ꯄꯨꯔꯛꯈꯤ꯫ ꯌꯥꯡꯈꯨꯕꯅꯗꯤ ꯃꯌꯥꯝꯕꯅ ꯁꯤꯜꯂꯤꯕ ꯐꯠꯇꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯑꯗꯨ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯅ ꯃꯌꯥꯝꯕꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯎꯆꯦꯛ ꯃꯔꯨꯝ ꯂꯣꯛꯅꯕ ꯎꯖꯥꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯇꯣꯜ ꯂꯣꯝꯅ ꯀꯥꯈꯠꯂꯛꯈꯤ꯫ ꯌꯥꯡꯈꯨꯕꯅ ꯎꯇꯣꯟ ꯍꯦꯛ ꯌꯧꯕꯒ ꯀꯥꯛꯌꯦꯟ ꯃꯤꯉꯝꯕ ꯀꯧꯕ ꯆꯥꯎꯔꯕ ꯎꯆꯦꯛ ꯑꯗꯨ ꯄꯥꯏꯔꯛꯄꯅ ꯍꯥꯟꯗꯨꯅ ꯃꯀꯣꯟꯗꯒꯤ ꯃꯔꯨꯝ ꯂꯣꯛꯄ ꯅꯪꯍꯧꯗ꯭ꯔꯦ꯫ ꯀꯥꯛꯌꯦꯟ ꯃꯤꯉꯝꯕꯅ ꯁꯥꯎꯔꯗꯨꯅ ꯅꯪ ꯍꯥꯠꯄ ꯇꯥꯔꯦ ꯍꯥꯏꯔꯛꯂꯕꯗ ꯌꯥꯡꯈꯨꯕ ꯀꯤꯗꯨꯅ ꯀꯞꯂꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯡꯍꯟꯕꯗꯤ ꯃꯌꯨꯝ ꯇꯥꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯃꯥ ꯃꯄꯥꯅ ꯃꯅꯥꯎ ꯂꯩꯇꯤ ꯎꯕ꯭ꯔꯥ ꯍꯪꯕꯗ ꯈꯪꯗꯦ ꯎꯗꯦ ꯈꯨꯝꯂꯛꯈꯤ꯫ ꯑꯁꯣꯝꯗꯅ ꯀꯥꯛꯌꯦꯟꯅ ꯅꯪ ꯍꯥꯠꯄ ꯇꯥꯔꯦ ꯍꯥꯏꯔꯕꯗ ꯌꯥꯡꯈꯨꯕꯅ ꯍꯥꯏꯔꯛꯈꯤ, ꯏꯌꯥꯝꯕꯅ ꯅꯪꯒꯤ ꯅꯔꯨꯝ ꯄꯣꯔꯛꯎ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯎꯇꯣꯟ ꯀꯥꯔꯛꯄꯅꯤ, ꯑꯗꯨꯅ ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ ꯍꯥꯏꯈꯤ꯫ ꯀꯥꯛꯌꯦꯟ ꯃꯤꯉꯝꯕꯅ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯈꯪꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯛ ꯎ ꯑꯁꯤꯗꯒꯤ ꯀꯨꯝꯊꯖꯔꯣ, ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯄꯤꯔꯕꯅꯤ꯫
ꯃꯗꯨꯗ ꯌꯥꯡꯈꯨꯕꯅ ꯋꯥꯡꯂꯕ ꯎꯇꯣꯟ ꯑꯗꯨꯗꯒꯤ ꯌꯦꯡꯊꯔꯛꯄꯗ ꯌꯥꯝꯅ ꯀꯤꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯀꯞꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯀꯞꯄ ꯎꯔꯒ ꯀꯥꯒꯦꯟ ꯃꯤꯉꯝꯕꯅ ꯅꯨꯡꯁꯤꯕꯤꯔꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯍꯥꯛ ꯅꯪꯕꯨ ꯊꯥꯡꯊꯕꯤꯔꯒꯦ꯫ ꯃꯗꯨꯗ ꯌꯥꯡꯈꯨꯕꯅ ꯎꯆꯦꯛꯅꯕꯨ ꯃꯤ ꯊꯥꯡꯊꯕ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ, ꯃꯥꯅ ꯑꯩꯕꯨ ꯍꯥꯠꯅꯕ ꯇꯧꯔꯤꯕꯅꯤ ꯈꯟꯗꯨꯅ ꯌꯥꯗ꯭ꯔꯦ꯫ ꯃꯗꯨꯗ ꯀꯥꯒꯦꯟꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯃꯤ ꯆꯦꯟꯕ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯑꯩꯒꯤ ꯏꯃꯤꯡꯕꯨ ꯀꯥꯒꯦꯟ ꯃꯤꯉꯝꯕ ꯄꯣꯡ ꯆꯦꯟꯕ ꯀꯧꯔꯤꯕꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯀꯥꯒꯦꯟ ꯃꯤꯉꯝꯕꯅ ꯎꯈꯥꯗ ꯇꯥꯔꯤꯕ ꯆꯥꯎꯔꯕ ꯅꯨꯡꯄꯥꯛ ꯑꯗꯨ ꯃꯌꯥꯅ ꯆꯤꯛꯇꯨꯅ ꯎꯇꯣꯟꯂꯣꯝꯗ ꯄꯨꯈꯠꯂꯛꯄꯗꯨ ꯎꯕꯗ ꯌꯥꯡꯈꯨꯕꯗꯨ ꯊꯥꯖꯔꯦ꯫ ꯀꯥꯒꯦꯟ ꯃꯤꯉꯝꯕꯅ ꯃꯍꯥꯛꯄꯨ ꯎꯊꯛꯇꯒꯤ ꯊꯥꯡꯊꯕꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯛ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯅꯌꯥꯝꯕꯅ ꯍꯥꯏꯕ ꯏꯜꯂꯨꯒꯅꯨ, ꯃꯍꯥꯛꯅ ꯅꯪꯕꯨ ꯍꯥꯠꯅꯕ ꯇꯧꯔꯤꯕꯅꯤ ꯍꯥꯏꯔꯒ ꯀꯥꯒꯦꯟ ꯃꯤꯉꯝꯕ ꯄꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯣꯡꯃ ꯃꯌꯥꯝꯕꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯕꯨ ꯄꯣꯛꯄ ꯏꯄꯥ ꯑꯁꯤ ꯑꯍꯟ ꯑꯣꯏꯔꯦ, ꯁꯤꯒꯗꯕ ꯃꯇꯝ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ, ꯏꯆꯤꯟ ꯏꯅꯥꯎ ꯀꯨꯌꯥꯂꯣꯛꯇ ꯆꯠꯇꯨꯅ ꯎꯖꯥꯎ ꯌꯥꯜꯂꯒ ꯀꯨ ꯁꯥꯔꯨꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯆꯠꯇꯨꯅ ꯀꯨ ꯁꯥꯔꯦ꯫ ꯂꯣꯏꯔꯕꯗ ꯌꯥꯡꯍꯟꯕꯅ ꯍꯥꯏꯔꯛꯈꯤ, ꯁꯅꯥꯎꯇꯣꯟ, ꯄꯥꯟꯊꯧꯒꯤ ꯍꯛꯆꯥꯡ ꯆꯟꯒꯗ꯭ꯔꯥ ꯆꯜꯂꯣꯏꯗ꯭ꯔꯥ ꯌꯥꯝꯕ ꯌꯦꯡꯒꯦ, ꯅꯍꯥꯛ ꯀꯨ ꯃꯅꯨꯡꯗ ꯆꯪꯉꯨ ꯍꯥꯏꯔꯛꯂꯕꯗ ꯌꯥꯡꯈꯨꯕꯅ ꯀꯥꯒꯦꯟ ꯃꯤꯉꯝꯕꯅ ꯍꯥꯏꯈꯤꯕꯗꯨ ꯈꯨꯗꯛꯇ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯗꯤ ꯅꯍꯥꯅꯤ, ꯑꯗꯨꯅ ꯄꯥꯟꯊꯧꯒ ꯍꯛꯆꯥꯡ ꯆꯥꯎꯕ ꯃꯥꯟꯅꯕ ꯏꯌꯥꯝꯕꯅ ꯀꯨ ꯃꯅꯨꯡꯗ ꯆꯪꯕꯤꯌꯨ, ꯅꯅꯥꯎ ꯌꯦꯡꯖꯒꯦ ꯈꯨꯝꯂꯛꯈꯤ꯫ ꯃꯅꯥꯎꯒꯤ ꯑꯆꯨꯝꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯥ ꯇꯥꯕ ꯌꯥꯗꯗꯨꯅ ꯆꯟꯒꯗ꯭ꯔꯥ ꯆꯜꯂꯣꯏꯗ꯭ꯔꯥ ꯃꯨꯟꯅ ꯌꯦꯡꯉꯨ ꯍꯥꯏꯔꯝꯂꯒ ꯌꯥꯡꯍꯟꯕ ꯀꯨ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯌꯥꯡꯈꯨꯕꯅ ꯊꯨꯅ ꯀꯨꯃꯥꯏ ꯌꯩꯁꯤꯜꯂꯦ꯫ ꯃꯥꯅ ꯇꯧꯒꯦ ꯈꯜꯂꯝꯕꯗꯨ ꯃꯅꯥꯎꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯗꯨꯗ ꯃꯍꯥꯛ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯃꯅꯥꯎ ꯅꯨꯄꯥꯗ ꯍꯥꯏꯔꯛꯈꯤ, ꯏꯌꯥꯝꯕꯒꯤ ꯕꯥꯡꯁꯤ ꯂꯧꯔꯨꯔꯒ ꯀꯨ ꯃꯅꯨꯡꯗ ꯍꯥꯞꯂꯛꯎ꯫ ꯃꯗꯨꯗ ꯌꯥꯡꯈꯨꯕꯅ ꯃꯌꯨꯝꯗꯒꯤ ꯕꯥꯡꯁꯤ ꯂꯧꯔꯨꯔꯒ ꯀꯨ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯦ꯫ ꯑꯗꯨꯗꯒꯤ ꯀꯨ ꯑꯗꯨ ꯏꯁꯤꯡꯗ ꯏꯟꯊꯈ꯭ꯔꯦ꯫ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡ ꯏꯆꯦꯜꯗꯨꯗ ꯄꯨꯗꯨꯅ ꯇꯥꯎꯊꯔꯛꯂꯦ꯫ ꯀꯨ ꯃꯅꯨꯡꯗ ꯕꯥꯡꯁꯤ ꯈꯣꯡꯅ ꯈꯣꯡꯅ ꯇꯥꯎꯊꯔꯛꯄꯅ ꯏꯊꯥꯏ ꯀꯩꯔꯦꯝꯕꯒꯤ ꯍꯤꯗꯦꯟ ꯇꯥꯐꯝ ꯌꯧꯔꯛꯇꯨꯅ ꯁꯤꯡꯅꯥꯡ ꯇꯧꯖꯥ ꯃꯔꯛꯇ ꯀꯨ ꯑꯗꯨ ꯌꯩꯁꯤꯟꯗꯨꯅ ꯄꯟꯗꯨꯅ ꯂꯩꯔꯦ꯫ ꯂꯥꯏꯒꯂꯦꯝꯕꯤꯒꯤ ꯃꯃꯪꯗ ꯌꯥꯡꯍꯟꯕꯅ ꯀꯨ ꯃꯅꯨꯡꯗ ꯕꯥꯡꯁꯤ ꯈꯣꯡꯂꯗꯨꯅ ꯆꯥꯗ ꯊꯛꯇꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯕꯗꯨ ꯎꯔꯦ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯅꯨꯔꯥ ꯂꯥꯏꯒꯂꯦꯝꯕꯤꯅ ꯆꯐꯨ ꯑꯃ ꯄꯥꯏꯔꯒ ꯇꯨꯔꯦꯜꯒꯤ ꯍꯤꯗꯦꯟ ꯇꯥꯐꯝꯗ ꯏꯁꯤꯡ ꯁꯣꯛꯄ ꯀꯨꯝꯊꯔꯛꯄꯗ ꯁꯤꯡꯅꯥꯡ ꯇꯧꯖꯥ ꯃꯔꯛꯇ ꯌꯩꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯀꯨ ꯑꯗꯨ ꯆꯤꯡꯁꯤꯜꯂꯒ ꯀꯨꯒꯤ ꯑꯍꯣꯕꯗ ꯌꯦꯡꯕꯗ ꯃꯁꯛ ꯃꯇꯧ ꯁꯪꯈꯣꯟꯅ ꯐꯖꯔꯕ ꯌꯥꯡꯍꯟꯕꯕꯨ ꯎꯕꯗ ꯅꯨꯔꯥꯒꯤ ꯊꯃꯣꯏ ꯁꯨꯝꯍꯠꯈ꯭ꯔꯦ꯫ ꯀꯨꯃꯥꯏ ꯍꯥꯡꯗꯣꯛꯂꯒ ꯌꯥꯡꯍꯟꯕꯕꯨ ꯃꯃꯥ ꯃꯄꯥ ꯈꯪꯍꯟꯗꯅ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯄꯥꯒꯤ ꯐꯧꯌꯥꯝ ꯍꯥꯞꯄ ꯀꯩꯗ ꯂꯣꯠꯇꯨꯅ ꯊꯝꯈꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯏꯒꯂꯦꯝꯕꯤꯅ ꯀꯩ ꯃꯅꯨꯡꯗ ꯆꯥꯅ ꯊꯛꯅꯕ ꯄꯨꯁꯤꯜꯂꯒ ꯃꯈꯣꯏ ꯑꯅꯤ ꯆꯥꯃꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯥꯏꯒꯂꯦꯝꯕꯤ ꯏꯕꯦꯝꯃꯗꯣ ꯍꯩꯔꯥꯡ ꯍꯩꯔꯨ ꯍꯨꯟꯈꯤꯕ ꯇꯥꯎꯖꯤꯡ ꯃꯃꯤ ꯇꯝꯂꯛꯂꯦ꯫ ꯃꯃꯣꯝ ꯂꯥꯏꯒꯂꯦꯝꯕꯤꯅ ꯄꯨꯛꯅꯨꯡ ꯐꯤꯌꯥꯟꯕ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯔꯒ ꯃꯄꯥ ꯏꯊꯥꯏ ꯀꯩꯔꯦꯝꯕꯗꯨ ꯃꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯄꯣꯛꯇꯨꯅ ꯃꯃꯣꯝꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯅꯣꯡꯃ ꯂꯥꯏꯒꯂꯦꯝꯕꯤꯅ ꯃꯁꯥꯕꯤꯅ ꯆꯥꯅꯕ ꯆꯥꯛ ꯑꯦꯟꯁꯥꯡ ꯌꯣꯝꯂꯒ ꯀꯩ ꯃꯅꯨꯡꯗ ꯄꯨꯁꯤꯟꯈꯤꯕꯗꯨ ꯃꯄꯥ ꯀꯩꯔꯦꯝꯕꯅ ꯎꯍꯧꯔꯗꯨꯅ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯔꯒ ꯀꯩ ꯇꯝꯅ ꯂꯥꯛꯂꯦ꯫ ꯃꯄꯥ ꯀꯩꯔꯦꯝꯕꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯀꯩ ꯃꯅꯨꯡꯗ ꯂꯣꯠꯂꯤꯕ ꯌꯥꯡꯍꯟꯕꯗꯤ ꯄꯌꯥ ꯃꯄꯩ ꯃꯔꯛꯇ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯩꯔꯦꯝꯕꯅ ꯀꯩ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯊꯤꯕꯗ ꯐꯪꯂꯛꯇ꯭ꯔꯕꯗ ꯐꯛꯂꯥꯡꯗ ꯉꯥꯗꯨꯅ ꯂꯩꯔꯤꯕ ꯄꯌꯥ ꯃꯄꯩ ꯑꯗꯨꯗ, ꯅꯪꯀꯣ ꯄꯌꯥ, ꯀꯛ ꯑꯁꯨꯝꯅ ꯀꯛꯂꯕꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯍꯥꯏꯅ ꯃꯈꯨꯠꯁꯨ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯄꯌꯥ ꯃꯄꯩꯗꯨ ꯍꯥꯏꯗꯠꯄꯗ ꯌꯥꯡꯍꯟꯕꯒꯤ ꯃꯉꯛ ꯌꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯤ ꯑꯃ ꯂꯣꯠꯄ ꯄꯌꯥ ꯃꯄꯩ ꯑꯗꯨꯕꯨ ꯄꯌꯥ ꯃꯤꯍꯥꯠ ꯑꯃ ꯀꯧꯅꯈꯤ꯫ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯃꯄꯨꯔꯣꯏꯕ ꯌꯥꯡꯍꯟꯕꯅ ꯁꯤꯈꯤꯕꯗꯒꯤ ꯅꯨꯡꯉꯥꯏꯇꯕꯅ ꯂꯥꯏꯒꯂꯦꯝꯕꯤ ꯆꯥꯕ ꯊꯛꯄ ꯆꯪꯗꯅ ꯑꯉꯥꯎꯕꯤꯒꯤ ꯃꯇꯧꯒꯨꯝ ꯊꯃꯣꯏ ꯃꯩꯆꯥꯛ ꯈꯥꯡꯂꯛꯄ ꯊꯥꯕꯨꯝ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯍꯨꯟꯈꯤꯕ ꯍꯩꯔꯥꯡ ꯃꯔꯨꯅꯗꯤ ꯃꯌꯣꯟ ꯆꯣꯡꯗꯨꯅ ꯄꯥꯟꯗꯣꯡ ꯐꯥꯖꯤꯜꯂꯛꯇꯨꯅ ꯂꯣꯏꯗꯥꯝ ꯊꯥꯕꯨꯝ 10 ꯁꯨꯛꯖꯤꯟꯈ꯭ꯔꯕꯗ ꯂꯥꯏꯒꯂꯦꯝꯕꯤ ꯏꯕꯦꯝꯃ ꯃꯌꯨꯝꯗ ꯅꯤꯡꯉꯥꯏꯗꯅ ꯂꯩꯊꯣꯛꯄ ꯌꯥꯗꯗꯨꯅ ꯃꯄꯥꯒꯤ ꯃꯔꯨꯞ ꯂꯣꯈꯥ ꯍꯧꯈꯥ ꯅꯤꯡꯊꯧ ꯌꯦꯟꯋꯥꯏꯕꯒꯤ ꯃꯃꯣꯝ ꯃꯥꯒ ꯈꯣꯏꯅꯧ ꯃꯇꯥ ꯁꯥꯟꯅꯖꯕꯤ ꯌꯥꯟꯗꯪꯅꯨ ꯀꯧꯍꯜꯂꯒ ꯂꯣꯟꯅ ꯋꯥꯇꯥꯅꯗꯨꯅ ꯂꯣꯏꯕꯤ
ꯃꯥꯒꯤ ꯃꯁꯥꯏ ꯀꯣꯟꯗ ꯀꯣꯔꯧ ꯁꯤꯡꯕꯨꯝ ꯈꯔꯗꯪ ꯂꯩꯔꯨꯅꯕ ꯁꯤꯟꯅꯔꯦ꯫ ꯅꯨꯔꯥ ꯋꯥꯟꯗꯪꯅꯨꯅ ꯃꯄꯥ ꯏꯊꯥꯏ ꯀꯩꯔꯦꯝꯕꯗ ꯃꯥꯇꯥ ꯂꯥꯏꯒꯂꯦꯝꯕꯤꯕꯨ ꯂꯣꯏꯕꯤ ꯍꯥꯎꯈꯥ ꯍꯔꯥꯎꯕꯗ ꯖꯒꯣꯏ ꯁꯥꯃꯤꯟꯅꯔꯨꯒꯦ ꯈꯟꯗꯨꯅ ꯏꯇꯥꯕꯨ ꯀꯧꯕ ꯂꯥꯛꯆꯕꯅꯤ ꯍꯥꯏꯁꯤꯟꯅꯔꯒ ꯂꯥꯏꯒꯂꯦꯝꯕꯤꯕꯨ ꯂꯣꯏꯕꯤ ꯃꯁꯥꯏꯀꯣꯟꯗ ꯄꯨꯈꯤ꯫ ꯍꯥꯎꯈꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯌꯧꯕ 10ꯅꯤ ꯅꯨꯃꯤꯠꯇ ꯂꯥꯏꯒꯂꯦꯝꯕꯤ ꯏꯕꯦꯝꯃ ꯃꯥꯄꯥꯔꯤ ꯑꯃ ꯐꯪꯖꯔꯦ꯫ ꯃꯥꯄꯥꯔꯤꯒꯤ ꯃꯃꯤꯡ ꯈꯣꯡꯒꯟ ꯇꯦꯜꯍꯩꯕ ꯊꯣꯜꯂꯦ꯫ ꯃꯥꯄꯥꯔꯤ ꯅꯋꯥ ꯑꯄꯤꯁꯛꯁꯨ ꯃꯥꯇꯥ ꯌꯥꯅꯪꯅꯨꯗ ꯁꯤꯟꯅꯔꯝꯂꯒ ꯂꯥꯏꯒꯂꯦꯝꯕꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯌꯨꯝ ꯌꯧꯔꯒ ꯃꯃꯥꯗ ꯅꯥꯃꯨ ꯇꯥꯏꯕꯪ ꯃꯤꯁꯨ ꯃꯥꯟꯗꯕ ꯌꯥꯔꯧ ꯁꯥꯁꯨ ꯅꯠꯇꯕ ꯅꯋꯥ ꯑꯃ ꯁꯤꯅ ꯐꯪꯂꯦ ꯍꯥꯏꯕ ꯃꯃꯣꯡꯒꯤ ꯃꯤꯅꯝꯕ ꯋꯥꯗ ꯊꯥꯖꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯤ ꯍꯔꯥꯎꯖꯈꯤ꯫ ꯂꯣꯏꯕꯤ ꯍꯥꯎꯈꯨꯟꯗ ꯃꯥꯇꯥ ꯋꯥꯟꯗꯪꯅꯨꯅ ꯌꯣꯛꯈꯤꯕ ꯃꯄꯥꯔꯤ ꯈꯣꯡꯒꯟ ꯇꯦꯜꯍꯩꯕꯗꯤ ꯆꯍꯤ 15 ꯁꯨꯗꯅ ꯃꯄꯥꯡꯒꯟ ꯁꯔꯦꯞ ꯐꯥꯔꯛꯂꯕꯗ ꯄꯨꯔꯛꯂꯒ ꯃꯥꯇꯥ ꯂꯥꯏꯒꯂꯦꯝꯕꯤꯗ ꯁꯤꯟꯅꯔꯦ꯫ ꯂꯥꯏꯒꯂꯦꯝꯕꯤꯒꯤ ꯃꯆꯥ ꯈꯣꯡꯒꯟ ꯇꯦꯜꯍꯩꯕꯕꯨ ꯎꯕꯗ ꯏꯊꯥꯏ ꯀꯩꯔꯦꯝꯕꯗꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯈ꯭ꯔꯕꯣꯏ ꯃꯥꯁꯨ ꯈꯣꯡꯒꯟ ꯇꯦꯜꯍꯩꯕꯕꯨ ꯌꯥꯏꯕꯤ ꯃꯊ꯭ꯋꯥꯏ ꯂꯧꯅꯕ ꯋꯥꯈꯜ ꯇꯧꯕ ꯍꯧꯈꯤ꯫ ꯃꯄꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯕꯗ ꯂꯥꯏꯒꯂꯦꯝꯕꯤꯅ ꯃꯄꯥꯔꯤ ꯈꯣꯡꯒꯟ ꯇꯦꯜꯍꯩꯕꯕꯨ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯈꯤ꯫ ꯅꯣꯡꯃ ꯏꯊꯥꯏ ꯀꯩꯔꯦꯝꯕꯅ ꯃꯁꯨ ꯈꯣꯡꯒꯟ ꯇꯦꯜꯍꯩꯕꯕꯨ ꯉꯥ ꯐꯥꯔꯨꯁꯤ ꯍꯧꯗꯨꯅ ꯄꯨꯈꯤ꯫ ꯃꯃꯥ ꯂꯥꯏꯒꯂꯦꯝꯕꯤꯅ ꯆꯠꯂꯝꯗꯥꯏꯗ ꯃꯉꯣꯟꯗ ꯂꯣꯟꯅ ꯄꯨꯡꯃꯦꯟ ꯄꯥꯎꯃꯦꯟꯅꯕ ꯋꯥꯗꯨ ꯇꯥꯔꯒ ꯈꯣꯡꯒꯟ ꯇꯦꯜꯍꯩꯕ ꯃꯄꯨꯛꯅꯤꯡꯗ ꯆꯤꯡꯅ ꯃꯄꯨꯒꯤ ꯃꯇꯨꯡ ꯏꯟꯈꯤ꯫ ꯏꯊꯥꯏꯒꯤ ꯏꯔꯦꯟ ꯌꯧꯔꯒ ꯏꯟ ꯍꯨꯟꯕꯗ ꯏꯁꯤꯡ ꯃꯅꯨꯡꯗ ꯄꯟꯗꯕ ꯏꯟꯕꯨ ꯄꯜꯂꯦ ꯍꯥꯏꯁꯤꯟꯅꯗꯨꯅ ꯃꯁꯨ ꯇꯦꯜꯍꯩꯕꯗ ꯄꯜꯂꯤꯕ ꯏꯟꯒꯤ ꯈꯣꯡꯖꯤ ꯂꯧꯊꯣꯛꯂꯨꯁꯣ ꯊꯧꯗꯥꯔꯦ꯫ ꯃꯄꯨꯅ ꯄꯜꯂꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯈꯣꯡꯒꯟ ꯇꯦꯜꯍꯩꯕꯅ ꯏꯔꯨꯞꯂꯒ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯣꯟꯅ ꯐꯥꯎꯒꯠꯇꯨꯅ ꯂꯩꯔꯦ꯫ ꯀꯩꯔꯦꯝꯕꯗꯤ ꯃꯁꯨ ꯇꯦꯜꯍꯩꯕꯒꯤ ꯂꯧꯁꯤꯡ ꯈꯪꯗꯕꯅ ꯃꯥꯅ ꯂꯨꯞꯊꯈꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯁꯤꯔꯁꯅꯨ ꯃꯇꯥꯒꯨꯝ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯣꯡꯅ ꯊꯤꯟꯕꯗꯨ ꯇꯦꯜꯍꯩꯕꯅ ꯂꯥꯞꯅ ꯎꯍꯧꯔꯦ꯫ ꯃꯄꯨ ꯈꯪꯍꯟꯗꯅ ꯃꯥꯅ ꯑꯃꯨꯛ ꯏꯔꯨꯞꯇꯨꯅ ꯂꯥꯛꯂꯒ ꯃꯅꯥꯛ ꯅꯛꯅ ꯐꯥꯎꯒꯠꯂꯛꯄꯗꯨ ꯎꯕꯗ ꯀꯩꯔꯦꯝꯕ ꯌꯥꯝꯅ ꯁꯥꯎꯔꯦ꯫ ꯏꯔꯨꯞꯄꯕꯨ ꯑꯗꯨꯝꯅ ꯂꯨꯞꯂꯕꯗꯤ ꯀꯗꯥꯏꯗꯒꯤ ꯄꯜꯂꯤꯕ ꯏꯟꯒꯤ ꯈꯣꯡꯖꯤ ꯂꯧꯊꯣꯛꯄ ꯌꯥꯒꯗꯒꯦ ꯍꯥꯏꯕ ꯃꯄꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯁꯨꯅ ꯍꯥꯏꯖꯔꯛꯏ, ꯑꯩꯅꯗꯤ ꯑꯉꯥꯡ ꯑꯣꯏꯕꯅ ꯀꯔꯝꯅ ꯏꯔꯨꯞꯀꯗꯒꯦ ꯈꯪꯖꯗꯦ꯫ ꯏꯄꯨꯅ ꯏꯔꯨꯞꯄꯤꯗꯨꯅ ꯇꯥꯛꯄꯤꯌꯨ ꯑꯩꯒꯤ ꯇꯨꯡꯒꯤ ꯈꯪꯖꯅꯕ꯫ ꯃꯗꯨ ꯇꯥꯕꯗ ꯀꯩꯔꯦꯝꯕ ꯃꯥꯅ ꯄꯥꯏꯔꯤꯕ ꯂꯣꯡ ꯑꯗꯨ ꯃꯁꯨꯗ ꯄꯤꯔꯒ ꯏꯁꯤꯡꯗ ꯆꯣꯡꯊꯈ꯭ꯔꯦ꯫ ꯃꯗꯨꯗ ꯃꯁꯨ ꯇꯦꯜꯍꯩꯕꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯂꯣꯡ ꯑꯗꯨꯅ ꯃꯄꯨꯅ ꯂꯨꯞꯊꯈꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯊꯤꯟꯈ꯭ꯔꯦ꯫ ꯃꯄꯨ ꯑꯗꯨ ꯃꯁꯨꯒꯤ ꯂꯣꯡꯅ ꯊꯤꯟꯗꯨꯅ ꯏꯁꯤꯡꯗ ꯅꯝꯗꯨꯅ ꯍꯥꯠꯈꯤ꯫ ꯃꯄꯨ ꯏꯊꯥꯏ ꯀꯩꯔꯦꯝꯕꯗꯨ ꯂꯣꯡꯅ ꯅꯝꯗꯨꯅ ꯍꯥꯠꯈꯤꯕ ꯃꯐꯝ ꯑꯗꯨ ꯏꯊꯥꯏ ꯄꯨꯅꯝ ꯆꯤꯡ ꯀꯧꯅꯈꯤ꯫ ꯑꯗꯨꯒ ꯑꯃꯅ ꯂꯥꯏꯒꯂꯦꯝꯕꯤ ꯏꯕꯦꯝꯃꯒꯤ ꯃꯥꯇꯥꯔꯣꯏ ꯂꯣꯈꯥ ꯍꯥꯎꯈꯥ ꯅꯤꯡꯊꯧ ꯌꯥꯟꯋꯥꯏꯕꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯃꯣꯝ ꯋꯥꯡꯗꯪꯅꯨ ꯀꯧꯕꯤ ꯏꯕꯦꯝꯃꯗꯣ ꯃꯥꯊꯤꯡ ꯂꯩꯔꯦꯟ ꯄꯥꯈꯪꯕꯒ ꯅꯨꯡꯁꯤꯅꯗꯨꯅ ꯂꯩꯔꯛꯄꯗꯒꯤ ꯃꯊꯤꯡ ꯂꯩꯔꯦꯟ ꯄꯥꯈꯪꯕꯅ ꯅꯣꯡꯃ ꯏꯕꯦꯝꯃ ꯑꯩꯍꯥꯛꯇꯤ ꯃꯐꯝ ꯑꯃꯠꯇꯗ ꯂꯩꯊꯣꯛꯄ ꯌꯥꯗ꯭ꯔꯦ꯫ ꯃꯥꯂꯦꯝ ꯁꯤꯟ ꯊꯨꯡꯅ ꯆꯠꯇꯨꯅ ꯇꯥꯏꯕꯪꯒꯤ ꯐꯅꯕ ꯍꯣꯠꯅꯕꯅ ꯑꯩꯒꯤ ꯏꯊꯧꯅꯤ꯫ ꯑꯩꯕꯨ ꯅꯤꯡꯖꯕꯁꯤꯡ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯅꯕ ꯍꯣꯠꯅꯕꯅ ꯑꯩꯒꯤ ꯊꯕꯛꯅꯤ꯫ ꯑꯗꯨꯅ ꯅꯍꯥꯛ ꯃꯇꯝ ꯈꯔꯗꯤ ꯄꯥꯟꯊꯧꯒꯤ ꯅꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯩꯔꯝꯃꯨ꯫ ꯑꯩꯍꯥꯛ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯇꯨꯅ ꯑꯩꯕꯨ ꯅꯤꯡꯖꯕ ꯏꯅꯥꯏꯁꯤꯡꯒꯤ ꯊꯕꯛ khara ꯇꯧꯔꯨꯈꯤꯒꯦ ꯍꯥꯏꯔꯒ ꯆꯠꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯂꯣꯈꯥ ꯍꯥꯎꯈꯥ ꯅꯤꯡꯊꯧ ꯌꯥꯟꯋꯥꯏꯕꯅ ꯃꯃꯣꯝ ꯋꯥꯟꯗꯪꯅꯨꯒ ꯂꯣꯏꯅꯅ ꯂꯣꯏꯕꯤ ꯄꯥꯝꯂꯧ ꯎꯕ ꯆꯠꯄꯗ ꯎꯇꯪꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯄ ꯋꯥꯡꯂꯩ ꯌꯨ ꯑꯊꯨꯝꯕꯗꯨ ꯄꯥꯃꯦꯜ ꯎꯗ ꯉꯥꯕꯗ ꯍꯩꯗꯣꯛꯂꯦ꯫ ꯃꯗꯨꯗ ꯃꯄꯥꯅ ꯃꯌꯨꯝꯗꯒꯤ ꯌꯨ ꯑꯃꯨꯛ ꯂꯧꯔꯨꯆꯣ ꯊꯥꯔꯛꯄꯗ ꯋꯥꯡꯗꯪꯅꯨꯅ ꯃꯄꯥꯒꯤ ꯊꯛꯅꯕ ꯌꯨ ꯑꯊꯨꯝꯕꯗꯨ ꯃꯌꯨꯝꯗꯒꯤ ꯂꯧꯔꯨꯔꯒ ꯄꯨꯗꯨꯅ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯃꯍꯥꯎ ꯌꯦꯡꯒꯦ ꯈꯟꯗꯨꯅ ꯈꯖꯤꯛꯇꯪ ꯊꯛꯄꯗ ꯍꯥꯎꯃꯟꯈ꯭ꯔꯗꯨꯅ ꯈꯔ ꯊꯛꯄꯗ ꯂꯣꯏꯊꯣꯛꯈ꯭ꯔꯦ꯫ ꯑꯊꯨꯝꯕ ꯋꯥꯡꯂꯩ ꯌꯨꯗꯨ ꯌꯥꯝꯅ ꯊꯛꯆꯤꯟꯈꯤꯕꯗꯒꯤ ꯃꯄꯥꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯗ ꯃꯄꯨꯛ ꯀꯪꯈꯠꯂꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯅꯨꯡꯁꯥ ꯊꯤꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯃꯣꯡꯒꯤ ꯃꯕꯨꯛꯇꯨ ꯑꯃꯨꯛ ꯍꯟꯅ ꯀꯪꯈꯠꯂꯛꯇꯅꯕ ꯂꯤꯔꯦꯟ ꯂꯤꯅ ꯃꯕꯨꯛ ꯁꯤꯟꯕ ꯊꯨꯡꯅ ꯌꯦꯠꯇꯨꯅ ꯄꯨꯟꯁꯤꯜꯂꯦ꯫ ꯃꯃꯣꯡꯒꯤ ꯃꯄꯨꯛꯄꯨ ꯂꯤꯔꯦꯟ ꯂꯤꯅ ꯁꯤꯟꯕ ꯊꯨꯡꯅ ꯄꯨꯟꯁꯤꯜꯂꯤ ꯍꯥꯏꯕꯒꯤ ꯃꯐꯝ ꯑꯗꯨꯕꯨ ꯄꯨꯛꯁ꯭ꯔꯤ ꯀꯧꯈꯤ꯫ ꯏꯕꯦꯝꯃꯒꯤ ꯄꯨꯛ ꯑꯗꯨ ꯑꯁꯨꯝ ꯀꯪꯈꯠꯂꯛꯇꯨꯅ
ꯄꯨꯛꯇꯨ ꯀꯥꯏꯔꯦ ꯑꯀꯥꯏꯕ ꯆꯦꯛꯈꯥꯏꯔꯕ ꯄꯨꯛ ꯑꯗꯨꯗꯒꯤ ꯄꯨꯛꯁ꯭ꯔꯤ ꯀꯧꯕ ꯇꯤꯟ ꯃꯌꯥꯝ ꯊꯣꯔꯛꯂꯦ ꯇꯤꯟ ꯃꯌꯥꯝꯅ ꯏꯕꯦꯝꯃꯒꯤ ꯆꯦꯛꯈꯥꯏꯔꯕ ꯄꯨꯛꯇꯒꯤ ꯑꯔꯣꯏ ꯑꯈꯝ ꯂꯩꯇꯅ ꯊꯣꯛꯂꯛꯄ ꯎꯕꯗ ꯃꯄꯥ ꯂꯣꯈꯥ ꯍꯧꯈꯥ ꯀꯧꯕ ꯅꯤꯡꯊꯧ ꯌꯦꯟꯋꯥꯏꯕꯅ ꯍꯥꯏꯔꯛꯏ ꯍꯦ ꯂꯥꯏ ꯑꯣꯏꯔꯕꯤ ꯏꯄꯥꯒꯤ ꯏꯃꯣꯝ ꯅꯍꯥꯛꯄꯨ ꯏꯄꯥꯅ ꯈꯪꯗꯕꯗꯒꯤ ꯏꯄꯥꯅ ꯄꯣꯛꯆꯕꯗꯒꯤ ꯏꯆꯥꯕꯨ ꯃꯤꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯅꯍꯥꯛꯇꯤ ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯁꯩꯑꯣꯟ ꯑꯣꯏꯔꯝꯂꯦ ꯉꯁꯤ ꯏꯆꯥꯒꯤ ꯍꯛꯆꯥꯡꯗꯒꯤ ꯄꯨꯛꯁ꯭ꯔꯤ ꯍꯥꯏꯕ ꯇꯤꯟ ꯃꯌꯥꯝ ꯊꯣꯛꯂꯛꯇꯨꯅ ꯏꯄꯥꯕꯨ ꯚꯥꯞ ꯇꯥꯍꯜꯂꯦ ꯑꯗꯨꯅ ꯏꯆꯥꯒꯤ ꯅꯃꯤꯡꯗꯤ ꯉꯁꯤꯗꯒꯤ ꯍꯧꯔꯗꯨꯅ ꯄꯨꯛꯁ꯭ꯔꯤ ꯂꯩꯔꯦꯝꯕꯤ ꯍꯥꯏꯅ ꯇꯥꯏꯕꯪꯅ ꯈꯪꯅꯍꯧꯔꯁꯤꯅꯨ ꯑꯗꯨꯒ ꯍꯌꯦꯡ ꯇꯥꯏꯕꯪ ꯃꯤꯅ ꯃꯥꯅ ꯎꯔꯤꯕ ꯂꯧꯐꯝꯗ ꯄꯨꯛꯁ꯭ꯔꯤ ꯀꯧꯕ ꯇꯤꯟ ꯑꯁꯤ ꯇꯥꯗꯨꯅ ꯐꯧꯃꯌꯣꯟ ꯆꯤꯛꯇꯨꯅ ꯀꯪꯁꯤꯟꯕ ꯈꯨꯏꯖꯤꯟꯕ ꯊꯣꯛꯂꯕꯗꯤ ꯄꯨꯛꯁ꯭ꯔꯤ ꯂꯩꯔꯦꯝꯕꯤ ꯑꯣꯏꯈ꯭ꯔꯕꯤ ꯏꯆꯥꯒꯤ ꯅꯐꯝꯗ ꯀꯥꯕꯣꯛ ꯑꯊꯨꯝ ꯑꯍꯥꯎ ꯀꯠꯆꯗꯨꯅ ꯈꯨꯔꯨꯝꯖꯔꯕꯗꯤ ꯂꯧꯒꯤ ꯐꯧꯁꯤꯡꯗꯨ ꯄꯨꯛꯁ꯭ꯔꯤꯅ ꯆꯤꯛꯇꯕ ꯑꯣꯏꯔꯁꯤꯅꯨ ꯍꯥꯏꯅ ꯃꯄꯥ ꯂꯣꯈꯥ ꯍꯧꯈꯥ ꯅꯤꯡꯊꯧ ꯌꯦꯟꯋꯥꯏꯕꯅ ꯕꯣꯔ ꯄꯤꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯔꯣꯟ ꯆꯟꯈꯤ ꯃꯔꯝ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯩꯇꯩꯁꯤꯡꯅ ꯐꯧꯗ ꯄꯨꯛꯁ꯭ꯔꯤ ꯇꯥꯔꯕꯗꯤ ꯑꯊꯨꯝ ꯑꯍꯥꯎ ꯍꯤꯗꯥꯛ ꯃꯅꯥ ꯄꯨꯛꯌꯨ ꯋꯥꯌꯨ ꯄꯨꯗꯨꯅ ꯁꯔꯤꯛ ꯆꯤꯡꯒꯤ ꯂꯩꯔꯣꯛ ꯍꯥꯏꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯏꯕꯦꯝꯃꯒꯤ ꯈꯨꯕꯝꯗ ꯀꯠꯆꯔꯕꯗꯤ ꯑꯋꯥꯕ ꯀꯣꯛꯆꯒꯅꯤ ꯑꯃꯅ ꯃꯊꯛꯇ ꯄꯟꯖꯈ꯭ꯔꯤꯕ ꯃꯥꯊꯤꯡ ꯂꯩꯔꯦꯟ ꯄꯥꯈꯪꯕ ꯍꯥꯏꯔꯤꯕ ꯑꯁꯤꯗꯤ ꯄꯨꯌꯥꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯗ ꯌꯥꯎꯗꯕ ꯋꯥꯐꯝꯅꯤ ꯃꯊꯪꯒꯤ ꯃꯄꯣꯛ ꯂꯥꯡꯑꯣꯟ ꯁꯥꯏꯑꯣꯟꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯈꯤꯕꯅꯤ ꯄꯨꯛꯁ꯭ꯔꯤ ꯂꯩꯔꯦꯝꯕꯤ ꯑꯣꯏꯈ꯭ꯔꯤꯕ ꯋꯥꯡꯗꯪꯅꯨ ꯀꯧꯕꯤ ꯏꯕꯦꯝꯃꯒ ꯏꯊꯥꯏ ꯀꯩꯔꯦꯝꯕꯒꯤ ꯃꯆꯥꯅꯨꯄꯤ ꯂꯥꯏꯒꯂꯦꯝꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄꯅꯤ ꯂꯥꯏꯒꯂꯦꯝꯕꯤ ꯏꯕꯦꯝꯃꯅ ꯃꯆꯥꯅꯤꯄꯥ ꯑꯃ ꯄꯣꯛꯇꯨꯅ ꯆꯍꯤ 15 ꯁꯨꯔꯛꯄ ꯃꯇꯝꯗ ꯋꯥꯡꯗꯪꯅꯨꯅ ꯌꯣꯛꯂꯤꯕ ꯃꯇꯥ ꯂꯥꯏꯒꯂꯦꯝꯕꯤꯒꯤ ꯃꯆꯥꯅꯤꯄꯥ ꯈꯣꯡꯒꯟ ꯇꯦꯜꯍꯩꯕ ꯑꯁꯤ ꯃꯇꯥ ꯂꯥꯏꯒꯂꯦꯝꯕꯤꯒꯤ ꯃꯐꯝꯗ ꯋꯥꯡꯗꯪꯅꯨꯅ ꯁꯤꯟꯅꯈꯤ ꯃꯆꯥꯒꯤ ꯆꯍꯤꯅ ꯆꯍꯤ 15 ꯁꯨꯔꯕꯅꯤꯅ ꯃꯃꯥꯗꯤ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯂꯦ ꯑꯗꯨꯛ ꯀꯨꯏꯅ ꯂꯩꯁꯥꯔꯤꯕꯁꯤ ꯃꯥꯅ ꯍꯥꯟꯅ ꯊꯦꯡꯅꯖꯈꯤꯕ ꯃꯥꯊꯤꯡ ꯂꯩꯔꯦꯟ ꯄꯥꯈꯪꯕꯕꯨ ꯅꯤꯡꯖꯕꯗꯒꯤꯅꯤ ꯃꯁꯤꯁꯨ ꯃꯍꯥꯛꯅ ꯂꯥꯏꯒꯤ ꯂꯥꯡꯑꯣꯟ ꯑꯣꯏꯕꯗꯒꯤꯅꯤ ꯑꯗꯨꯒ ꯃꯥꯊꯤꯡ ꯂꯩꯔꯦꯟ ꯄꯥꯈꯪꯕꯁꯨ ꯃꯁꯥꯅ ꯏꯕꯦꯝꯃ ꯋꯥꯡꯗꯪꯅꯨꯒ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯟꯅꯔꯝꯂꯒ ꯄꯥꯃꯥꯒꯤ ꯃꯆꯜ ꯊꯤꯉꯥ ꯇꯥꯎꯕꯤꯅ ꯂꯥꯏꯔꯕꯗꯒꯤ ꯆꯔꯥ ꯇꯣꯏꯅ ꯍꯦꯜꯂꯕꯗ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯅꯣꯡꯃꯗꯤ ꯃꯥꯅ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯈꯔ ꯍꯦꯛꯂꯒ ꯃꯊꯤꯡ ꯂꯩꯔꯦꯟ ꯄꯥꯈꯪꯕꯕꯨ ꯏꯔꯥꯠ ꯊꯧꯅꯤꯖꯩ ꯅꯨꯔꯥꯒꯤ ꯁꯦꯡꯂꯕ ꯃꯄꯨꯛꯆꯦꯟ ꯎꯕꯗ ꯃꯊꯤꯡ ꯂꯩꯔꯦꯟ ꯄꯥꯈꯪꯕꯅ ꯄꯦꯟꯕꯤꯔꯗꯨꯅ ꯁꯟꯀꯣꯟ ꯅꯥꯏꯀꯣꯟ ꯊꯟꯅ ꯂꯧꯔꯤ ꯁꯦꯟꯖꯥꯎ ꯄꯩꯅ ꯂꯟ ꯀꯨꯕꯤꯔꯝꯂꯒ ꯃꯊꯤꯡ ꯂꯩꯔꯦꯟ ꯄꯥꯈꯪꯕꯅ ꯇꯨꯕꯤ ꯃꯉꯥꯏꯔꯣꯏ ꯂꯥꯏꯔꯦꯟ ꯃꯍꯤꯛꯆꯥ ꯄꯨꯝꯅꯃꯛꯀ ꯂꯣꯏꯅꯅ ꯆꯤꯡꯂꯛ ꯂꯥꯏꯖ ꯑꯈꯨꯕꯗ ꯏꯟꯅ ꯀꯥꯈꯤ ꯍꯥꯏꯕꯗꯒꯤ ꯃꯐꯝꯗꯨ ꯈꯨꯀꯥ ꯀꯧꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯈꯨꯒꯥ ꯀꯧꯈꯤ ꯑꯁꯨꯝꯅ ꯄꯥꯈꯪꯕꯅ ꯃꯥꯕꯨ ꯅꯤꯡꯖꯕ ꯃꯅꯥꯏꯁꯤꯡꯒꯤ ꯌꯥꯏꯐꯅꯕ ꯃꯥꯂꯦꯝ ꯁꯤꯟ ꯊꯨꯡꯅ ꯆꯠꯈꯤꯕꯅ ꯃꯁꯥꯅꯧ ꯏꯕꯦꯝꯃ ꯋꯥꯡꯗꯪꯅꯨꯕꯨ ꯅꯤꯡꯁꯤꯡꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯏꯕꯦꯝꯃ ꯋꯥꯡꯗꯪꯅꯨꯁꯨ ꯂꯩꯕꯥꯛ ꯂꯩꯔꯣꯟ ꯆꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯏꯊꯥꯏ ꯀꯩꯔꯦꯝꯕꯅ ꯍꯤꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯀꯔꯤ ꯇꯧꯔꯝꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯇꯝꯖꯗ꯭ꯔꯤ ꯃꯍꯥꯛꯅ ꯍꯤꯡꯂꯤꯉꯩꯗ ꯃꯤꯌꯥꯝꯒꯤꯗꯃꯛ ꯑꯐꯕ ꯊꯕꯛ ꯌꯥꯝꯅ ꯇꯧꯔꯝꯃꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯈꯔꯗꯪ ꯄꯟꯖꯔꯕꯗ ꯃꯍꯥꯛ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯌꯥꯝꯅ ꯃꯤꯀꯤ ꯅꯥꯏꯀꯤꯗꯕ ꯑꯣꯏꯅ ꯃꯊꯧꯅꯥ ꯂꯩꯕ ꯃꯔꯤꯟ ꯈꯥꯕ ꯑꯆꯨꯝꯕ ꯊꯕꯛ ꯇꯧꯕ ꯅꯤꯄꯥ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯈꯤ ꯃꯍꯥꯛ ꯉꯥ ꯐꯥꯕ ꯂꯧ ꯎꯕꯅ ꯃꯍꯥꯛꯀꯤ ꯁꯤꯟꯐꯝꯅꯤ ꯑꯗꯨꯒ ꯃꯨꯛꯅꯥ ꯀꯥꯡꯖꯩ ꯁꯥꯟꯅꯕꯁꯨ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯉꯥ ꯊꯤꯐꯝ ꯑꯃꯁꯨꯡ ꯐꯥꯐꯝꯗꯤ ꯄꯣꯝꯂꯦꯟ ꯄꯥꯠ ꯑꯃꯁꯨꯡ ꯍꯥꯎꯇꯛ ꯄꯥꯠ ꯎꯉꯥꯃꯦꯟ ꯄꯥꯠ ꯍꯥꯏꯔꯤꯕ ꯄꯥꯠꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯉꯥ ꯐꯥꯐꯝ ꯑꯃꯁꯨꯡ ꯉꯥ ꯊꯤꯐꯝꯅꯤ ꯅꯣꯡꯃ ꯏꯁꯤꯡ ꯏꯄꯥꯜ ꯍꯥꯏꯒꯠꯂꯛꯂꯕ ꯃꯇꯝꯗ ꯀꯩꯔꯦꯝꯕꯅ ꯍꯤ ꯇꯣꯡꯗꯨꯅ ꯍꯤꯅꯨꯡꯗ ꯉꯥ ꯊꯣꯞ ꯊꯥꯡ ꯌꯥꯎꯅ ꯄꯣꯝꯂꯦꯟ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯂꯝꯃꯤ ꯃꯍꯥꯛꯅ ꯍꯤ ꯑꯁꯨꯝ ꯍꯣꯜꯂꯛꯄꯗ ꯅꯣꯡꯃꯥꯏꯈꯣꯡ ꯃꯆꯤꯟꯗ ꯂꯩꯕ ꯈꯣꯡꯃꯟ ꯍꯥꯏꯕ ꯈꯣꯡ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯂꯩꯔꯦꯟ ꯑꯆꯧꯕ ꯑꯃꯅ ꯃꯀꯣꯛ ꯃꯃꯩꯁꯤꯡꯗ ꯂꯨꯞꯁꯤꯜꯂꯒ ꯃꯌꯥꯏꯅ ꯇꯥꯎꯈꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯏꯊꯥꯏ ꯀꯩꯔꯦꯝꯕꯒꯤ ꯍꯤꯅ ꯃꯌꯥꯏ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕ ꯂꯩꯔꯦꯟꯒꯤ ꯃꯊꯛꯇ ꯍꯤ ꯊꯧꯖꯤꯜꯂꯨꯔꯦ ꯃꯗꯨꯗ ꯂꯥꯏ ꯑꯗꯨꯅ ꯏꯁꯤꯡꯗ
manin naina lupthakre hi adu lakadaba khajikta ngai maduda ithai kairemba yamna shawkre hera kaya usit khidrabano nangomana aingonda kari tawjaba ngamgaba waisi hairaga kairemba hi adu khara hondolaga hidu lenghandana isingda tauduna lei matam aduda lairen adusu mabu usitana amuk hanagigom tawkhalai maduda sauraba kairemba hidu tapna lairen gi manakta honjilaga makuta pairiba nawaduna kanna yali magna hanna hanna ani ohumlak yalabada lairen adu kiraduna isingda lupthakre kairembana khali kaya usit khidraba laino mahagna isingda chongthaduna mabu phagadabasu ising ipan haigalakpa matam oibana isingdu yamna lurami aduna mahak shauna mayumda halakhi matanga swaida wari sigi ahanba saruk loisinjare ani suba sarukta mayamga punna muk thengna minarasi